Matamada ngasisu kaubadi ngamaroi. Aisha yam angang oina ima baba kainare. Adubu moisha sikibadi nate. Imasu atoba nupada mayum pankre. Babasu nupi thiraga nupigi mayum lomda adum laikre. Ekhoi ichilinause anini dadaga aiga khakdani. Ekhoi baba popa aigina pupuga punna leminai. Baboksu aina gyan taraba matamda laikidre. Pupuna ekhoi bu yamna luna tawbi. Adubu aisha yamna supangjai. Aduga isam samjai. Mingonda wa ama phawa ngambusu ngamjade. Aduna ekhoi imungse mine kharasu usipide. Hoi kanana bodi usipini. Ima babasu ekhoi bu thadoklamlaga masa ekhoi gi karigumba maset ama phaw khanbidana chakhrabani. Ekhoi se hek khanglapodagi chakobo sape phangde. Numisa Diwali numitni. Matam kuina unarudraba mamagi mapamdagi mamagi mabu mamhaldo chakobo paw haiba lae. Mamhanna pupuda hai. Angangsingsa mamagasu unajasano haina. Pupunasu hoi haina adum yare. Aisu yamna haraujai. Kuina urudraba imagi saktamda urani haina khanjai. Mamhanna chakobogi dakina nui dadana banigi kaileyuge na hange. Dadagina puri lebiyo hai. Aidi hui hautungsa yamna pamjai. Aduga aina phai phate di khangdabida hui naw masa lebiyo hai ki. Mamhansa nuoga chakre. Ai chakobo ngaibada yamna ware. Naminini khaktane watlebase. Adubu aidi tha ama ngaibaga chap manai. Matamaduda ai chahisa taruk tare sumaina sure. Class 1 kare. Khara thengnasu school sa tame. Private school da tamangamde. Government school da tame. Uchina china chakoba hayengni habagi ngasi nundangsa tumba yadre. Nongandoba kyam watli jano khambada. Pungsu yengnaba gari su leite. Phone su leite. Aisha phuklauna haugatle. Ingkraba ayukni. Matamsa aina sum khambada pung marimuk adumaya taramani. Aisha ima uningmana ngaure. Ingbaga khangdaba makai isinga ingbana phajare irujare. Dadasu aina dada hogolo se nongalena hogdoe. Adubu mana as ngaikho he yamna ngali nongandre haina dadadi amuk tungkhre. Ai ngaran sak sabagi kolisingdo amuk phengtoe. Horen pupuna phengadi warni khanbagi waishu taithome. Nong khara khara so ngale. Dada hogolo na aina hogdoe. Masa yam tanna hogotle. Madi irujadre. Aduga mayam chakobo satnaba phiron phawba ahanba setningai leite. School dagi yelakpa skirt madu oine setle. Dadasu school gi khangau to setle. Purit amanba amamam amaga litle. Pupuna dukan dagi yubi ani lebire. Dada ibanida paisa oina lupa yankai subibi. Asomna harau-harauna dada ibani se khongna lae. Ayuki pung 3 odai dagi lakpada pung 10 makhai odai de yaure. Hek yobaga dadadi mahangi masaga adum laikre. Aidi mamala amdabagi wakhansa yam nungaitre. Masi tumina adum laire. Pung 12 khara helaga mama se sana kawe. Mi khaina sana lae na haina rae. Aisha maninglomdagi chenthore yam harauna. Adubu mama se lesabi masa amaga sem komla hapliba basket nakan paiminaraga changae. Aishu mangongi ukhong amada kana lejadabagum leptuna leriba Aisha mahaki masana habado kauraba male hanna phawba yengbiramdre. Aisha kadaidagi pino khangdre matomda dum tarae. Ai amuksu mi ukhrane haiduna ukhongda kolaga maisa khumjili. Aigi pido tumina tethokjai. Aina khangalaroi haiduna khumjiliba pido mamagi mase mabokna khangkhre. Mabokna ibu pambiraga engonda sumaina hai. Nangbu chaklambro mamana kauramdabai nungaijiro. Hangpa matamda amuke hena pisa tarae. As mayam soi matang sidi nerta ehakpo warisa
पाबा ngamde kapninge mabokna pusilaga sak chafamlomda ai change mama yorpaga thenglabanina yorpaga phi honglaga sak chare aisha mamaga sak saminaninge adubu madi lesabiduga adum saminakhre lesabido kanaso oramdre magi nupadugi masanupi oraga lerame lesabidunasu mama haina kawe mama se engonda kawngang tawde mahana kawdrisa lesabidugi mamangda kawba nungaitabagini adubu matamduda aidi anganina aibu nungsibidre lesabido oina nungsikhre haina ithanda warojabane sak chaba loraga mamaga maboka sa lekagi sagagi potpi nabasa poseme aisha masi tumin naitom tai wakhalso yamna nungaite dakina tawba lore numida waram yausilai mamana lesabida leitaba matangda aibu kawe pupuna luna tawbibra skun chapra sakanana thonge haiduna wahang mayam ama hange aishu dong khome mamana dada ibanigi pesapi khara sisinau yam chathokano haina aduga mamana mamalda angang singsa thimbikhro na hai mamanna so hoi ai thilage na hai mama hoidi lam thapanina ahing lekane habasa ai khange aduna aisha chatningdrai mamanda hai mamhal haying chatlage ahing leksage mamanna so harau na hoi le on hai numidang do aidi mamaga tumninge adubu lesabiduga adum tumkhre aige dadaga oina tumme mamana phajupudi lombirame nongale mamana mamangi nupi nene do angang singsa sakhar bijaraga thimbikhro moidi saksa dabi chatlani haire mama chatlani habagi aisha tafong khangdre isasa yamna pakhatle khamadi yadabanina aina khale mama sa akhoige puna leminaradi punna halminani ko haina wakhansa khaluba matamda nungaitre moi loisenba loraga mama sange aduga mamana dada hai abunga nasanupisa phasana senauko madi angani phubiganu madi warogambani na hai aduga mamana engonda amu dada na haiba iluko lamhenganu asapola rasu saminau aisha hoi haraga yamna kappi aina hai mama dada ibani so mamagi manakta laage haiduna mamagi mokhangdo yam sena kolaga sakrane habagi matagum kappe adubu kapsai habe wani upaidi leite mama do adum sakre ekhoisu sak saba loraga mama na thembi awabadi kyani harabadi loiba nairo wahaina habada watlabaso thaudoksingdo yamna waki nungsi ningsingnuba mikupta mitagi pi takhiba khangaude mama apa leitaba ekhoisa kananasu usipide nungsibide minasu dada ibanisa pakhon yamna thai yadragana changakanu hekta hai kokda kaksina hatpagumba yamna tawe migi sak chanaba matamda chatlurasu mina thina nganglaga hekta tanthopire noma lekagi lampakta lila yenge lekagi domsa ama magi masan piga lila yeng basatle ekhoidi phamnaba morasu leijade idom sana magi morado engonda piraga pahale aishu yamwana pairo habasu ngamjade kolaga adum pure adubu aidi phambasu phangde idom sana phamkhre aiga sawa manaba masado pamaga adum phamkhre aidi lepasu tungdagi mina leitum langai phambasu ude aduna khu kolaga lila hobadagi loiba phaw yengbada khudo loine I thokai kuron huki aina matamduda khanki aishu mama leramadi yam nungaina mamagi tambakda phamaga lila sa yeniko migi mamana masa singdo pamlaga lila du yengminabada uba matamda aigi thamoisa mase tana kaikhi khangde awabasa yamna yamkhre nongma lekagi nupi amana dada ibanisa mapubokna
ꯐꯖꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯈ꯭ꯔꯁꯦ ꯂꯣꯏ ꯐ꯭ꯔꯤ ꯑꯣꯏꯅꯤ ꯍꯥꯏ ꯄꯨꯄꯨꯗꯤ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯁꯥꯒꯩꯒꯤ ꯀꯀꯥ ꯕꯣꯕꯣ ꯍꯣꯏꯅ ꯂꯣꯏꯅ ꯁꯤꯜꯂꯦ ꯗꯗꯥ ꯏꯕꯥꯅꯤꯁꯦ ꯕꯣꯔꯗꯤꯡꯗ ꯊꯤꯜꯂꯦ ꯑꯗꯨꯕꯨ ꯕꯣꯔꯗꯤꯡꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯦ ꯊꯥ ꯑꯅꯤꯃꯨꯛ ꯂꯩ ꯃꯤꯒꯤꯗꯤ ꯑꯆꯥꯄꯣꯠ ꯐꯤꯔꯣꯟ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯨꯝꯕꯗ ꯂꯥꯛꯑꯒ ꯊꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯅ ꯈꯔ ꯄꯤꯕꯗꯣ ꯑꯗꯨꯝ ꯁꯦꯠꯂꯦ ꯑꯆꯥꯄꯣꯠꯁꯨ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯄꯤꯖꯩ ꯃꯤꯒꯤꯗꯤ ꯁ꯭ꯀꯨꯜꯗꯁꯨ ꯆꯥꯏ ꯕꯣꯔꯗꯤꯡꯗꯁꯨ ꯆꯥꯏ ꯑꯩꯁꯦ ꯏꯇꯣꯝꯇ ꯑꯗꯨꯝ ꯅꯥꯏꯇꯣꯝ ꯇꯥꯏ ꯗ꯭ꯔꯦꯁꯁꯨ ꯅꯥꯇꯩ ꯆꯥꯗꯦ ꯂꯥꯏꯔꯕꯗ ꯂꯥꯏꯔꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯈꯝ ꯊꯦꯡꯉꯦ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯦ ꯏꯈꯥ ꯊꯥꯕꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅꯒ ꯋꯥ ꯉꯥꯡꯉꯦ ꯗꯗꯥꯒꯁꯨ ꯄꯨꯟꯗꯦ ꯗꯗꯥꯒꯤꯅ ꯅꯨꯄꯥꯔꯣꯝꯒꯤꯗ ꯂꯩꯕꯅꯦ ꯑꯩꯒꯤꯅ ꯅꯨꯄꯤꯔꯣꯝꯒꯤꯗ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯐꯝꯁꯦ ꯈꯔ ꯊꯥꯞꯅꯩ ꯁ꯭ꯀꯨꯜꯗꯗꯤ ꯗꯗꯥꯒ ꯊꯦꯡꯅꯩ ꯃꯇꯝꯗꯨꯗ ꯗꯗꯥꯁꯦ ꯀ꯭ꯂꯥꯁ 4 ꯀꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯗ ꯗꯗꯥ ꯌꯥꯎꯔꯨꯅꯤ ꯍꯥꯏ ꯗꯗꯥ ꯏꯕꯥꯅꯤꯒꯤꯗꯤ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯏ ꯑꯗꯨꯅ ꯆꯠꯄꯒꯤ ꯄꯩꯁꯥꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯒꯤ ꯆꯥꯅꯤꯡꯕ ꯂꯩꯅꯤꯡꯕꯗꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯨꯅꯤ ꯆꯥꯔꯨꯅꯤ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯖꯨꯗꯒꯤ ꯂꯩꯗꯤ ꯂꯩꯔꯛꯀꯦ ꯅꯪ ꯄꯩꯁꯥ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯦ ꯑꯩꯁꯨ ꯂꯩꯇꯦꯅ ꯈꯨꯝꯃꯦ ꯑꯁꯦꯡꯕꯒꯤꯁꯨ ꯂꯩꯇꯕꯅꯦ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯈꯔ ꯑꯍꯟꯅꯤ ꯃꯥꯅ ꯍꯩꯅꯧ ꯑꯃ ꯕꯣꯔꯗꯤꯡ ꯃꯅꯨꯡꯗꯒꯤ ꯍꯦꯛꯑꯒ ꯆꯥꯕ ꯎꯏ ꯑꯗꯨꯗ ꯑꯩꯁꯨ ꯆꯥꯅꯤꯡꯕꯒꯤ ꯍꯦꯛꯑꯒ ꯆꯥꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯍꯩꯅꯧ ꯍꯦꯛꯄ ꯅꯨꯄꯤꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯕꯣꯔꯗꯤꯡꯒꯤ ꯃꯤꯁ ꯀꯧꯔꯒ ꯂꯥꯛꯑꯦ ꯃꯤꯁꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯩ ꯍꯦꯛꯏꯅꯣ ꯃꯤꯁꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤꯒꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯉꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤ ꯅꯣꯛꯑꯒ ꯌꯦꯡꯕꯁꯨ ꯌꯥꯎꯏ ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤ ꯃꯤꯅ ꯑꯩꯕు ꯅꯨꯡꯁꯤꯗꯦ ꯑꯩ ꯑꯍꯤꯡꯗꯨꯗ ꯌꯥꯝꯅ ꯀꯞꯄꯦ ꯄꯨꯄꯨꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ ꯑꯍꯤꯡꯗ ꯄꯨꯄꯨ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯄꯨꯄꯨ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯌꯥꯝꯅ ꯀꯞꯄꯦ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯁꯥꯏꯀꯜꯗ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯇꯣꯡꯉꯒꯦ ꯍꯥꯏ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯑꯉꯥꯡ ꯋꯥꯈꯜꯅꯤꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯣꯡꯉꯒ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯄꯨꯄꯨꯗꯣ ꯀꯣꯟ ꯐꯦꯡꯉꯒ ꯂꯩꯔꯝꯃꯦ ꯄꯨꯄꯨꯅ ꯑꯩ ꯎꯕꯗ ꯌꯥꯝ ꯉꯛꯅ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯑꯩꯅ ꯄꯨꯄꯨꯗ ꯄꯨꯄꯨ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯀꯞꯄꯦ ꯄꯨꯄꯨꯅꯁꯨ ꯂꯩꯔꯣ ꯂꯩꯔꯣ ꯅꯪꯕꯨ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏ ꯑꯩꯅ ꯍꯣꯏ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯑꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯄꯨꯄꯨ ꯍꯥꯏꯅ ꯄꯨꯄꯨꯗ ꯍꯥꯏ ꯑꯩꯁꯦ ꯂꯩꯔꯦ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯩꯔꯦ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯍꯣꯏꯗꯁꯨ ꯉꯥꯡꯉꯦ ꯏꯃꯥꯟꯅꯕꯗꯣ ꯁ꯭ꯀꯨꯜꯗꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯉꯥꯡꯉꯦ ꯃꯥꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯌꯥꯝꯅ ꯉꯥꯡꯕꯤꯕꯗꯣ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯊꯤꯜꯂꯦ ꯄꯨꯄꯨꯗꯤ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯩ ꯌꯨꯝꯗ ꯍꯨꯔꯥꯜꯂꯒ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯗ ꯐꯨꯕꯤꯔꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯉꯦ ꯃꯤꯁꯅꯁꯨ ꯍꯥꯏ ꯅꯣꯏ ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯝꯒꯅꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯗꯤ ꯅꯣꯏꯁꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯐꯨꯔꯤꯕ ꯁꯨꯃꯥꯏꯅ ꯐꯨꯅꯤꯀꯣ ꯍꯥꯏꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯀꯅꯥꯅꯁꯨ ꯑꯩꯒ ꯄꯨꯅꯤꯡꯈꯤꯗꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯃꯆꯤ ꯃꯆꯤ ꯎꯪꯉꯒ ꯑꯗꯨꯝ ꯂꯩꯔꯦ ꯁ꯭ꯀꯨꯜꯗ ꯗꯗꯥꯒ ꯎꯅꯕꯗ ꯑꯩꯅ ꯍꯥꯏ ꯗꯗꯥ ꯏꯕꯥꯅꯤ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯗꯗꯥꯅ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣꯅ ꯍꯪꯉꯦ ꯑꯩꯅ ꯃꯃꯥꯒꯤ ꯃꯌꯨꯝ ꯊꯤꯔꯒ ꯆꯠꯂꯁꯦ ꯍꯥꯏ ꯃꯔꯝꯗꯤ ꯌꯨꯝꯗ ꯆꯠꯂꯗꯤ ꯁꯤꯗ ꯑꯃꯨꯛ ꯊꯤꯜꯂꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯅꯨꯃꯤꯠꯇꯣ ꯗꯗꯥ ꯏꯕꯥꯅꯤ ꯍꯥꯏꯅꯕꯅꯤ ꯑꯩꯗꯤ ꯑꯍꯤꯡꯗꯣ ꯇꯨꯝꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯔꯦ
Matamse nongalamdaigi pung amamu tare. Ai tumina tholake. Schoolgi gate ki makhada kitang lawe. Ai se angang oibanina adum lithorpa yai. Kibaga amata khangdre. Mafamdudagi tholokpadi yare. Khanbagi akiba karisu leite. Aisa lambi de leire. Adugadi dada se sukto tholakte. Ai itomta sakrasira haina khale. Adubu ngahak leibaga dada se phachu puraga tholake. Maso yam wana tholopane na hai. Ibani ahingduda phanayam sangna lae. Aduso labulomda laibane. Mina tanaraktana bahaiduna. Mambaso yamna mame. Aduna ibani sa masi amada phajupto ilaga phame. Tumningbasu phaude. No khara khara ngalapa adwaida dada ibani amu chapa haure. Phajupto adum thaname. Aikhoi isa ngakta chatle. Ayuktagi chapada nungthin oire. Yamna su ware. Lambisu gyan tadabini chatlise. Mamagi mayumsu aikhoina khangbasu nate. Adubu mamagi manak yauradi. Aikhoisa boarding da thileroi khanbagi mamagi mayu thiribani. Waba hemankhibana lambi mapanda ising kom leibadagi ising thae. Saksu yamna lame. Waba hemankhibagi lambi mapanda waiting shed leibaduda ngahak hippe. Dada sa tilai khumbi sure. Mamaido loina pome. Purito loktoga amung thaname. Amung sapa haure. Nungsasu yamna sai. Saksu lamana isasa loina sokthare. Minasu muna muna yenge. Usina lambi mapanda laisang ama lerame. Laisang dugi mamangda lupa sapi ahung lerame. Dada ibanisa madu ubada yamna harauze. Asapo lebisange. Biscuit palejida leidausu lupa maripi. Pasama wale. Aduna sangomgi barap mangagi ani tawe. Ama lauraga lupa ahungi barap ama lauraga dada ibanisa chamine. Numito barap ama duna noma lengki. Aduga mu satpa haure. Adum numida waram oshile. Kaithena ma yoram daida. Ekhoi mabokto auto amadagi ekhoisa yam kana kaure. Auto do helaga thaukrabane. Adu amu halaga thaure. Ekhoi anida kai chatlino na hange. Maboksa dada ibani gi matausa yengba ngamdabagi kappe. Mabokna puraga moide chatle. Aina wari pumbali. Nongalaga mabo hoina yumda thile. Ekhoi sagagi bubok kaka hoida phajana mabok na hai. Moiso kaso haidre. Moina hai. Ekhoi angang singsa phanaba silubane. Yare moi thokpa tawrasano hai. Mabo hoi chakraga. Sagagi kaka duna dada ibani sa sai paraga phuni haina lakpado aina lapna ure. Aina dada lao ibani phuba lae sengkhrase haiduna senan phau tongdana chele. Turelomda chele. Lambi leitre. Turenda songthare. Turen mapanda khara su songe. Turengi leraida napsilaga sor phau kana honde. Isasa yamna pakhatle. Kaka hoisa turen phau dila ame. Adubu moi dada ibani sa turen se songtharaga lanthoga chengkhrama male khanduna chatre. Punsisa nunghaiba habado masak khangdri. Ekhoisa yamto na hingjai. Ekhoida thoiba mayamsa mama baba noi leramladi thoklam loiko. Angang oibanina kitang soiba thaba ama tawrasu mamagi sajatni mapagi sajatni haiduna thina adum ngangbi. Sagagi mina phau ekhoisa nungsibide usipide. Kakagi masado aina sahi ama khaktani halise. Adubu moigidi yam angang oina nungsina tawbi. Dada ibani di moina thina tawe. Kaka hoida sangurasu tukase jang kanu hekta hai. Kakagi masa inaunu pido ekhoge sanaba matamda kakana aiga tinagano lairlesu heitaba nathai chadaba lamja sara masasigi matau tamladi noisu mangani hai. Aige oaba wari myamsa loina liba ngamaroi khara samjilage. Aisa hana tamlamba government ki school do aduda class 4 karakpadagi aisa thaba khara sure
Dadasu sekonda iskun halaga seksui. Aisu dadagi mateng khara pangi. Sekon mapunasu luna taubi. Moigi angangsingna setlamba dressu dada ibanida adum pibi. Paisasu khara tholokpada dada lairik tambagi sijinai. Aigisu asapo sanaba dadana pibi. Dadana pibiba paisasingdo aisa thokte. Aisa sandigi kuji pokchawbi sibasa yamna pamje. Ai adu leige haiduna paisa tungsile. Mina dukan thabagi paisa kharasu aisa thokte. Yam wana adum tungsile. Lekagi nene basa chapada aisu inare. Kuji maman hange. Adubu aina puriba pasaduna konadre. Leraktre. Khara leraga tha animu kuji sa leure. Aisa kuji do sidre pamubai. Lik lerakanda sirage haiduna pulap thamjile. Nongwa dada sa class 9 kaba matamni. Sek thaba sakhi. Lekagi bobok singa. Ayuta ki sakhibane. Adubu halaktre. Bobo hoidi halae. Aina ekhoi dadadi haina haiki. Maduda bobo hoina namagi manakta lehorena haraki. Dadana sek thaba sakhiba mafamda mamana yum paliba lamduda orame. Dada nongalaga firon asapot meham puraga lae. Mamana pirakpane haiduna mamagi phone number su purae. Dada sa thabak subadi yamna kanjai. Lariksu tamna ni thabak suribase. Mamaga pau phonanaba phone amasu leiri. Keypad phone. Mamaga pau khara su phonare. Dada sa metric exam thadore. Boarding sangmagi paisa su mamana loina puthoe. Posai lebasu mama laaga bazada thengnaraga loina lei. Aduga boarding da thilore. Dada su boarding da lehore. Aisu wakhan nungaije. Dadana tha ahum boarding da lebasa. Kanamta dadagi manakta chatte. Aidi maramarakta aina tungsinba paisaduna asapo yamdrasu lupa 10 piba amakhakta orasu thinba chatle. 10 gi exam hoba numitni. Ekhoi lekagi mising masagi sak thongaga sak pijaba chatle. Ekhoi gidi aina tana upai leite. Pijaninge haiduna ngari thaktaba asang pijaba yabasinate. Ai wakhan yam nungai khite. Dadagi sakto adum thinkidre. Aina khali dada do magin habada kanasu lakte haiduna wakhan waramgani. Adubu ai upai leite khalaga pi tarae. Mamasu dada thila amanu mitudagi amu hana lakidre. Phone dada na thamjilame aduna paw phaunade. Baba mama noisu aigi warisa tabibo oyo. Nasai khoina kyawana len ke habasa mama baba noi enina khangbiyo. Warisa ngasigidi swaida losilage. Dada ibanigi laibakta angang orikanda warasu sauraga nungairagadra khalubane. Adubu hena wai. Mathangda wari makhali jarage. Matang asida wari asi miyamda tahanjaba loijare. Mayamna channel asibu nungsibiduna like, share amadi subscribe tobiyo. Arubada miyam punampu ikoknona khurumjari.